ayuk kipung tara tare aduga hujik unplanned trip among gidimakta sem saraga ino passing ngai leire hare sachi so already mi leire I know mang tongani mang sit reserve and I'm here so let's go and let's find out kadai da satoino kamai tawduno haibadudi chalakan khangani chala yengsi palen lomda oina la huju palen yore aduga chingka ba hojara timing duni huju palen dagi khoi sa ki sing puno cha ba lor matungda chingka ba hojare mayam da uchara ke ching mate ma mayam meeting taru leibis yeng luba chalu ba mai kai khodimakta phajaba ngakta ngairaba manipur ni ngasisu miyam gi mangda phajaba lambi ama yenghanabagdamakta sem saduna lakchari hojik lakchari mafam asi kadai yawphok chakadino kadai yawphok chalino haibadudi horen video gi aroibada yengbiba phangani lamkoiba singi pungning singsinangai oreba lambi asi imphal lagi panglap laptana leiba kha nongpok mai kai pangna chatlaga leiba aduguma mafam amadani lambi asi chahi ani hungi mamangda pangchau chawba lambi ma oiramde adu hojikti yamna athu matam atenma matam asida lambi asi at least double lane ohen biduna satpa lakliba gari thoriba singda kudong chaba adu phangali mahusana prakriti na pijaraba naturally phajaba ngakta ngairaba adugumba iramdam irai bak manipur ni jingda thek koina chaliba lambi asinabu hena pungning nungsihalle hena pungning da ingthaba tapthaba adu phangali pungning da ingthaba tapthaba leirabanina yenglu khudimakta phajaba ngakta ngaire yenglu ba maikai khudimakta phajaba na pik thankhre lambi asi semba pungloi lore haibadi yadri marakta lambi sembi ba isilnau sing worker singna yam kan lambi sembi bagi mami tari aduga chowa machine kaya ama leibagi mami su tari mangda uriba atiya ki taru ba machu si ubada miyam dasu haijari matam phangagadi asigi lambi asi amuktang satpi duna pungning do ingthaba tapthaba ngambra naturally phajaba mafam asi yenglaga uraga isana haktheng nana chatlaga amuktang ingthaba ngambra haibadu yemi hujik miyamgi mimangda leisi imphal more lambi aduga maningda leise hoigi tengnopan yogodaba jaga duni tengnopan yogodaba jaga gi ching marakta leiba adugumba yamna phajaba mafam amdani akhone khamise aduga se sigi hek makhasina lok ngaktani and yam ever expanding akhoi ching gi lokta yamna ever expanding oiba yamna abuk chathagiba mafam dudani aduga aigi hek nakanda leiba road china imphal more lambi plus triation road Thailand babu chatkadaba Thailand gi Bangkok babu chatkadaba lambi adumba juju leijai lambi se asigi lambi se matam kharagi manungda telaba matam gi manungda yam phajana sembirakwa khoina mamangda chalubadadi yamna ifa phajadaba lambi ama oiramani adubu hujikti something like two lane oirabagi timing du oirabanina yamna phajare aduga pangna sembira ba adugumba yam chatpada nungai ba aduga photo ama kapada yam thi nungai mafam oire miyamna su laaga hena khangbi gani masigi lambi se aduki matik phajare aduki matik ningthi jare makha tana meeting taminaksi video da tundar lebiu asumna Technopol gi army gi check post ta entry macha ma tawraga gavis cafe gi damakta akhoi makha tana chachage mem yengbisi akhoi na gari thorisi yelomda gari pareng khamisisu army gi check post ta entry tawna boi damakta khamduna makoi gi taran ngaiduna lenari bani akhoi su makha tana lambi gavis cafe gi damakta chachari Technopol gi police station dagi fanglap laptana laiba Technopol gi thong ama lalaga laiba adugum laba gavis cafe mayamna ju thoido hendo na khangna mafam du yoksalani khalubada thamoida chang la excitement am fauri excitement adu mafam du yorogana hena phawgani handak ikoi jingaida imphal jirbam lambi da makru thong tatpadagi kudong chadaba mayam ama mayok nadi kanda thong ama Technopol gi pure haiba yot gi thong adu mafam asimakta dagi thong leramba thong gi jaga asida hojiti RCC bridge oina lere aduga thong asi hek lan baga aikoina haji debit cafe gi get adui sungchoi shoidam yorani nia mangda sungchoi shoidam yorani nia mining tanu lai bisi gavis cafe manung da kai changa kai legi habu dusu aikoina video asida ujaraki sigi oiromda hek pat launa ek thakat baga masigi get asi lansan baga gavis cafe habu du lere masigi manung da kai legi habu do mo ujarake yemunasi lere sida
ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯊꯥꯔꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯥꯛꯑꯒ ꯆꯥꯕ ꯌꯥꯕ ꯃꯌꯥꯝꯒꯤ ꯐꯣꯇꯣ ꯀꯥꯞꯐꯝ ꯑꯩꯈꯣꯏ ꯐꯣꯇꯣ ꯁꯦꯁꯟꯒꯤꯗꯃꯛꯇ ꯃꯤ ꯂꯦꯞꯄ ꯍꯧꯔꯕꯅꯤ ꯐꯣꯇꯣ ꯀꯥꯞꯇꯧꯔꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯊꯕꯗ ꯃꯣꯔꯦ ꯁꯥꯏꯠꯇ ꯌꯦꯡꯊꯕꯗ ꯂꯝꯕꯤ ꯄꯔꯦꯡ ꯂꯩꯔꯦ ꯂꯝꯕꯤ ꯄꯔꯦꯡ ꯑꯁꯤ ꯊꯦꯛ ꯀꯣꯏꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯊꯪ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯎꯠꯆꯔꯛꯀꯦ ꯉꯥꯛꯇꯪ ꯌꯦꯡꯗꯨꯅ ꯂꯩꯕꯤꯁꯤ ꯍꯥꯏꯔꯤꯕ ꯒꯦꯕꯤꯁ ꯀꯦꯐꯦ ꯑꯁꯤ ꯀꯣꯇꯦꯖ ꯃꯆꯥ ꯃꯤ ꯂꯩꯕ ꯌꯥꯕ ꯑꯍꯤꯡ ꯑꯃ ꯍꯣꯜ ꯇꯧꯕ ꯌꯥꯕ ꯆꯤꯡꯗ ꯀꯦꯝꯄꯤꯡ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯇꯦꯡꯅꯧꯄꯜ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯉꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯇꯦꯖꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯑꯃ ꯂꯦꯛꯑꯒ ꯍꯣꯜ ꯇꯧꯔꯒ ꯚ꯭ꯌꯨ ꯌꯦꯡꯕ ꯀꯥꯟꯗ ꯌꯥꯝꯅ ꯐꯖꯒꯅꯤ ꯑꯩꯈꯣꯏ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤ ꯀꯣꯇꯦꯖ ꯉꯥꯛꯇꯅꯤ ꯀꯣꯇꯦꯖꯁꯤꯡ ꯑꯁꯤ ꯋꯥꯏꯕꯒꯤ ꯄ꯭ꯔꯥꯏꯁ ꯑꯦꯃꯥꯎꯟ ꯑꯃꯗꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯤ ꯒꯦꯕꯤꯁ ꯀꯦꯐꯦꯒ ꯇꯥꯟꯅꯕꯤꯔꯕ ꯑꯩꯒꯤ ꯁꯕꯖꯦꯛ ꯅꯠꯇ꯭ꯔꯦ ꯃꯤꯌꯥꯝꯅ ꯃꯊꯪ ꯚꯤꯗꯤꯑꯣ ꯎꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯚ꯭ꯌꯨꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯀꯅꯨ ꯃꯅꯤꯡꯒꯤꯁꯤ ꯌꯦꯡꯉꯣ ꯃꯅꯤꯡꯒꯤ ꯚ꯭ꯌꯨꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯂꯥꯏꯛ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯔ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯂꯦꯟ ꯕꯖꯥꯔ ꯌꯧꯁꯤꯜꯂꯛꯄꯗ ꯄꯂꯦꯟ ꯕꯖꯥꯔ ꯑꯁꯤꯗꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯅꯝꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯨꯡꯀꯥꯎ ꯀꯥꯎꯕꯤꯗꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ